Puba Thangba Ngamloidaba Senkhai Thumkhaigi Mayokta Pharmacy amadi Clinic Sing Thong Loduna Khongjang Changsinkhre. Thoubal District Hospital gi gate ta pharmacy famliba amadi hospital asigi gate ki nakal amadi lambi gi nakiet singda clinic amasung diagnostic center sing hangliba singda Puba Thangba Ngamloidaba Senkhai Thumkhai taurakpa amadi aki akhang pirakpa bu yaningdaba fongdok laduna pharmacy amadi clinic sing Thong Loduna ngarang District Hospital gi gate amadi arong Thong da laiba oil pump nakanda miyam na wakat mifam Thumkhaigi. Pharmacy Association District Hospital na sinduna hospital asigi gate ta chathakiba wakat mifam aduda saruk yakibi nupi amana fongdorakpada lana si hek haurakpadagi mateng kayamarum pangduna ngasi fauba laklibani makhatana su pangkhigani adumakpu Puba Thangba Ngamloidaba demandi tawbirakanu haiki. Nakalamaromda All Clinic and Diagnostic Committee ACDC Thoubal nasu Puba Thangba Ngamloidaba Senkhai Thumkhaigi Mayokta clinic sing amadi diagnostic center sing Thong Lonbaga loinena nong magi sintha leptuna arong Thong da laiba oil pump nakanda wakat mifam Thumkhaigi. Wakat mifam aduda saruk yakibi nupi amana fongdorakpada clinic amadi diagnostic macha amamam hangduna famjariba aikhoida Puba Thangba Ngamloidaba Senkhai Thumkhaigi thabak asi hapta amada mayam ama lakpa maramna awaba kaya mayoknare maramaduna Puba Thangba Ngamloidaba demand sing handok piyu haiki. Wakat mifam aduda masenda aki akhang pibiganu Senkhai Thumkhai lepiro haina thaba placard singsu sizinaki.